ngasi ahan boina luwang salaisa hairiba PS asigi post kharkhak lakot cheraga miyam da lanthokjage iramdam asibu nampu sasanda munduna lobi kiba iramdam asigi ningtamba asibu loksin kiba October taraga manga asibu sahi kudingi asuk korkom amasung sorepana amamba numit National Black Day haina lokthokuna Manipur pumbada total shutdown amadi Janan strike haina lokthokuna yaningdaba kaya uttuna lagli masida natana 26 January 15 August numit asidasu loilam lengak ki thong asibu iramdam asida tawdanaba saruk yadanaba athingba kaya thamli adubu iramdam asina loilam lengak ki makhada leirubana ngasi phawba aikhogi wabu thawibida lengak asina amadi miyam maraktagi saruk yaduna chawna pangthoktuna lagli loilam lengak ki makhada nga thaduna hingliba atoppa khutta khulai paiduna miyamdagi senkhai thungkhai tawduna leiba yawloi di nataba yawloi saba miyamna ngasidi nongma nongmagi iramdam asigi miyambu hena wanaba amadi hena saunaba honari miyamna samamnaba kaya lairasu khangjinbiyu mathakta panjakhriba warolsing asigi paraga karambana iramdamgi damak sengna kathokli amadi karambana nungaiba pamli masagi senkhai thungkhai tamjari haiba wafam thamli pes asigi makhatana loilam lengak ka lanthengnaba kibadagi nathawna leitabadagi lengakta sangjaduna laikhraba nakhoi tuminna adum leibiyu nakoina maram oiraga aikhoibu miyamna lana hanjin uhanbibasi nuaite nakoi hendi yam henmali aduga miyamna saurini pendrini haiduna chaibiba matamda makoi masa masagi maming adu pallaga chaibiyu ngangbiyu tasengna lan haujariba aikhoiga masagi oijaba thiba makoiga iman manana ubibai mami ama miyamda taribasi nuajade tasengna miyamna aikhoibusu nungsidanaba amadi miyamga aikhoiga hingminaba yadanaba lengaka nakhoiga sinnaba tabakla haiba phawba chingnaba phawre nasana nasabu yawloini khanjaradi nathawna leina loilam langaki mathakta lan hauduna awa ana khangu miyamda nonjaba haijaba tamu khutta pairiba khulaidu miyamda onchinu tasengna nakhoina tawrisi henmali miyamna pendaba kholaw loiba phawba aikhoina lawhandre masina takpadi nakhoisi loilam langaki amadi iramdamgi lengak asigi asengba huini haibada haimanba thokloi haiba wafam thamlakli makha chatarakpada AT gi luching purel koronga makhuman gi PS tagi post kharkhak lokhat charaga miyamda thamjage ibidok pakang ba lining thosana mahi panduna ireibak ipuruk ki wasakraba AT gi isilinaw punamak hauzik leibak ki pibamasi lusilakle aduna aruba wa khara commanders amadi advisors singa tanadaba yadabagi pibamda leire aduna that 17 da isha gi unit singda chatpiduna watana minnanaba haijari aikoi hauzik punchin yadre yai fare ichil nausing haiba wafam thamlakli makhatana ireibak ipuruki damak wasak parei sanduna tholaklaga wangang sangang phajadaba gunda tawba khara yauri sidi lebak ningbagi lebak nungsibagi mentality nate AT commander sing amadi advisor singna ichil nausingda phajana paktak pibiyu nahani inkhalakpagi ni haibasu miyamgi lebaki tholaklabani responsibility ama purabani na ichil inaw sing wakhal tasi aikoina pairiba khulaisi ireibak ipuruk nungsiman badagi paibani gunda tausi aphau sasina paikibanatte ireibak ipuruki tawgadaba tawdang singda mai onchinchi haiba wafam amakaksu thamli makha satharakpada the nomadic creation saidiba PS asigi post kharkhak lokhot charaga miyamda kudol tamjage sahi asida turai irei chanba khara leirabasu mamai thangda maitaina mai pakkani haibagi kudam changtam lei haina ngarang pangtokkiba kwaktanbagi mapawna hairi haiba wafam amakaksu thamli PS asimakki makhatana moreda kuki sa ahum halam le hairi separate kulen phangkhre haiba wafam thamlakli RK isan thoibigi wafam kaya thamlakli amasung ngarang sakhangdaba singna RK isan thoigi dukanda bom ama thamlamle hairi makha satharakpada Kwakaithal 360 hairiba PS asigi post amakak lokot charaga miyamna thamjagi Manipurda hojik thokliba irang asi India government na thonba irang amani haibasi nongmagi mayak senglakli India government ki asoiba asibu aikoina ngangbada kanagumba kharana political gi khudong chaba lobo oina khanba chumde angomcha bimol akoijam honorable members of parliament gi wafam thamli makha satharakpada pambaina lusingba United National Liberation Front Manipur gi Department of Publicity na kuyak piraba press release amakak miyamda kudol tamjage Romario Bucherak pibagi thodokta UNLF ki thopuba ani gi ming hapchinuna party ki ming chachona na ba hona ba asi laman kumna ba hona ba aranba propaganda ni hairi haukiba October 3 2024 nimit asida masagi lamchat yaudaba nupi khunai ge mayokta leiba khunai jam Romario Bucherak pibada
पार्टी अमना थवैना तमना लाना सेमजिनदुना UNLF की CCMS पनखै एलाइस रिचर्ड अमसुंग चीफ रेवेन्यू ऑफिसर KH लांचिंगपगी मिंग नंफुदा हायलगा UNLF की मिंग चचोननब होनरकिबा थवंग अदु ललोलुप अदुगी ख्वाइदगी अहोंगबा अमदी अरानबा प्रोपेगेंडानी हाइरि रोमारियो की थौदोक असिगा पार्टी की थौपुबा अनि असिगा करिगुंबा हिरम अमतदा मरी लेनदे रोमारियो बु चेराक पीबा असिदी अफबा खोंगथांगनी असिगुंबा एंटी सोशल एलिमेंट सिंग असिदी UNLF ना अंगनबा मतमदगी आर्म प्रोपेगेंडागी सरुक अमा ओइना चथादुना लाखिबा परिंगनी ngasisu UNLF na leptana sangsili maru oiba thodok amatang pallabada bebe lungnila Elizabeth pu rep tawduna hatkiba KCP nandobu March ani 2021 da UNLF na Ukhrul district ki mafam amada akhannaba lanmi gi operation ama chathaduna pharaba matungda mahaku mapung phana wayal chathaduna mahaki maral gi matung ina sibegi cherak pi khiba adu lebak miyam na ngasisu kaudri Romario की थौदोक असिदा UNLF की थौपुबा अनि की मिंग यहलकलिबा असिदि UNLF पु मियामना लान ओननबा अमदि चलिबा सही असिदा खुमल लंपाक्ता सिनकिबा 13 अगस्त की थौरम पेट्रोज डे दा लुप अदुनो थौरम अदु सिनबदा सेक्शन बवा लौबदगी सोयकिबा अमदि सोयकिबा अदुदा मणिपुर की मियामना सैरकिबा मदि मधु कनाना ऑर्गेनाइज तौबनो हाइबा मियामना खांदोकिबा अदुगा इकाइबा नंकिबा अदुगी लमन खुमनबा संगसिनबा अरानबा प्रोपेगेंडानी हाइरि थौदोक अदुदा पार्टी की मैकैदगी ऑर्गेनाइजर्स सिंग अदुदा पार्टी न नंफुदा नत्रगा वफम अदु हाइगदबनी हाइदुना हायहनकिबा अमत लैकिदे यामना मनिंग तमना मखोयगी अपामगी मतुंग इना मखोयना मीडियादा हाइजकिबनी मखोयना असोयबा तौरुबा अदुदा मखोयना ख्वाइदगी कीखिबदी पार्टी नते लेबाक मियामनी अदुगा मखोयना साउनिंगकिबसु मखोयबु लाना लमजिंगबा मियोयसिंग अदुनी अदुगा अमरोमदना वहंग अदु थौदोक अदुना सोअलबा इरेचा ओइरिबा पाउमी सिंग अदुगी अपामबगी मतुंगिना ऑर्गेनाइजर्स सिंग अदुदा हंगिबनी वहंग अदुबु UNLF ना नमदुना नत्रगा चेरोन तौदुना पाउमी सिंगदा हंगनबनी हाइना हाइरगदी मणिपुर की मीडिया हाउस असि मीने इंचिलगा याबा इथिक्स लेतबा मीडिया हाउस अमनी हाइबगा पंककनी मदुगी ओना तैनबदा हंदकी रोमारियो की थौदोक असिदी मीडिया न चिंगबा कनामत यहोंदना मखोयना मखोयगी कस्टडीदा हाइहननिंगबा सिंग अदु उपाय अमा सिजनदुना हाइहनबनी मतेक मतेक सेमदुना सेमलिबा वीडियो अदुमकना ताकसरबनी लेबाक असिदा हौजिक हौजिक चथरिबा लानगी तलक असिदा असिगुंबा यामना लो स्टैंडर्ड ओइबा प्रोपेगेंडा असिगी पाखुम UNLF ना पीबसी तसेंगनमकी दिबिजनिंगदबनी अदुबु मियामना UNLF ना असिगुंबा थबक तौरमलोय हाइना सबसाना थाजबा अदुना पार्टीगी इमेजता मचेत अमा फावबा सोअनिंगदुना सोशल मीडिया अमसुंग टेलीफोन की खुथांगदा डिमांड तौबिरकपा अदुगी तंगाइमक फदना मियामदा प्रेस स्टेटमेंट असि थोक्सबनी लेबाक मियाम असिबु करीमता खंगलमलोय अखोइना हाइबदा हेक्तमक थाजरनी हाइना खनबा असि ललौगी खोंथांगदा अचुंबा पोरम अमा नते हाइबसि थमजनिंगी हाइबु वफम थमली मखा चतरकपदा अरोइबोइना हि याइखोंबा न्यूज हाइरिबा PS असिगी पोस्ट अमखक लखोचरगा मियामदा थमजगी सही अमका था तरुक हेलकलबा मणिपुरदा थोकलिबा कांगलुप अनिगी इरांग असिगी वरोइसिन अमा पुरकनबा था असिगी तरगा मंगादा मैतै अमदि कुकी MLA सिंग दिल्ली दा वरी सनगदौरी प्रेस ना फंगबा पावगी मतुंगिना हाइरिबा खोंथांग असि यूनियन होम मिनिस्टर अमित शाह की मियंग मखादा पाइखलकपनि हाइरि वरी सनगदौरीबा असिदा स्पीकर TH सत्यव्रत सिंह एग्रीकल्चर मिनिस्टर TH बिश्वजित वर्क्स मिनिस्टर कोंथौजम गोविंदास थांगा AC की MLA तोंब्रम रविंद्रो हाइरो AC की MLA थोक्सोम राधेश्याम याउरी हाइरि कुकी फुरुक की मैकैदगी मिनिस्टर लेटपा हाउकिप MLA पौलिनलान हाउकिप अमदी अतोपा MLA खरा अमसु याउरबा याइ हाइना पाउसिना मखा तारी हाइबा वफम थमलगा ngasiगidi matang saida losinjari